Akasvani Imphal, Ketrimayum Chitrabhanu na pau pazari ahan vedamaru eba pau. Lebas da hokiba pung kumari da COVID ki anoba case listing home chanipan hen na thengnare. Numinini chathagadaba G20 Science Summit ngasidegi Tripura ki konung Agartala da horagani amashung Pradhan Mantri Narendra Modi na New Delhi da Central Bureau of Investigation CBI gi Diamond Jubilee Celebration ngasi numit umudda hodokani. Lebas da hokiba pung kumari da COVID ki anoba case lising ahum chanipan hena thengnare Haksal Mantraloy na haiba matam asida punna miyoi lising ama chatre marpu mari naba phakre Lebas da hoji COVID ki active case lising teranipan hena leri aduga naba fagalapa ki changna chada marfudra nipan dasmik tade ni Haukiba pung kumari da vaccine dose lising ani chatre hena kakre hoji fawa da vaccine dose koti chani kun lag humputaru hena kakre Manipuri su COVID-19 gi anoba case ani thengna badagi Raizagi Health Services Directorate na miyam na ngak na chatkadaba COVID-19 gi advisory thokre March kun mangagi nimidang da Modbung Model Village tagi Koseman logba chathariba class 12 examination da saruk yaramba mahiroi ama nomoina kap na hatkiba thodok thizinaba Rajya Sarkar na National Investigation Agency NIA da sinakre Numinini chathagadaba G20 Science Summit ngasidegi Tripura gi konung Agartala da horagani Clean Energy for Greener Future haibihiram da pangthokadoriba summit asida mapan leiba ki delegate marfu manga rom na saruk yagani amarom da numit humni chathagadaba G20 Employment Working Group EWG gi ani suba mifam Assam gi Guwahati da ngasidegi horagani EWG gi mifam asida mapung aina social protection yauna hiram ahum da khanagani Numit humni chathagadaba ani suba Energy Transmission Working Group ETWG gi mifam ngarang digi Gujarat ki Gandhinagar da hokre mifam asida G20 gi sadasya lebak sing Barton Toba lebak sing amasung maling gi oibal lup ya dagi lakpa punna delegate chamarom na saruk yari mifam asida Ayush amasung Women and Child Development gi Rajya Mantri Dr. Mahendra Bhai Mansparana Hai Clean Energy ohina bagi thabak amadi Sustainable Growth hena chakot hanbada leibak sing na punna hona minabagi tangai fedabal lei Green Energy gi lamda anoba amadi innovative oiba technology sing puthongna basu mahang haiki ahanba Energy Transition Working Group ki mifam cheyesi gi February thada Bangalore da pangthokhibani Pradhan Mantri Narendra Modi na tha khudingi aroiba nomaizing nimita Akasvani gi thongda sandokpa mahaki puningi wa man ki baat thoram April da chama suba tangkak oiragani program asi inkumza lising ani tara marigi October ahum Vijay Dashmi nimita hodokhibani hauzi fawoda tangkak maifudra mapan sandokre chama suba tangkak asiga mari lenena man ki baat na Bharat bu awon bu purakna bu honna bada piri ba itilgi mathangda akhanna thoram Akasvani na sandokle Inkumza listing ani tara ki November 16 ta sandokhiba man ki baat tharumda प्रधानमंत्री ने फुंगदोखिबा वाफम खरा कुछ वर्ष पहले भारत जब दुनिया के सामने आतंकवाद की चर्चा करता था आतंकवाद से भयंकर संकट की चर्चा करता था तो दुनिया के बहुत लोग थे जो इसको गंभीरता से लेने के लिए तैयार नहीं थे लेकिन जब आज आतंकवाद उनके अपने दरवाजों पर दस्तक दे रहा है तब दुनिया की हर सरकार मानवतावाद में विश्वास करने वाले लोकतंत्र में भरोसा करने वाली सरकारें आतंकवाद को एक बहुत बड़ी चुनौती के रूप में देख रहे हैं आतंकवाद ने विश्व की मानवता को ललकारा है आतंकवाद ने मानवतावाद को चुनौती दी है वो मानवीय शक्तियों को नष्ट करने पर तुला हुआ है और इसलिए अब सिर्फ भारत ही नहीं विश्व की सभी मानवतावादी शक्तियों को एकजुट होकर आतंकवाद को पराजित करके ही रहना होगा Tabiriba Pawasi Akasvani Imphal degini Pradhanmantri Narendra Modi na New Delhi da Central Bureau of Investigation CBI gi Diamond Jubilee Celebration ngasi nimut umudda hudokani tharumdu da Pradhanmantri na CBI gi officers sing the President's Police Medal for Distinguished Service amasung Quad gi for Investigating Officer da Gold Medal piduna ikai khumna utkani Pradhanmantri na Shillong Pune amasung Nagpur da nang saba CBI gi office complex sing su sangagani Sri Modi na Diamond Jubilee Celebration ga mari lenena postal stamp amasung commemorative coins su puthokani mahangna CBI gi Twitter handle su hogdokani Bharat Sarkar gi Home Affairs Mantralay na lising machama pon humpu doigi April amada lawkiba waryo ki matung ina CBI si linkhat kibani English ngani kumari da pangtokadoriba Lok Sabha mikhal da Bihar degi state ni puma
BJP na mai pakani hai na Kendra gi Griha Mantri Amit Shah na phongdokre Sri Amit Shah hai Pradhan Mantri Narendra Modi ahumlok suba term da su Pradhan Mantri oigani Bihar gi nawa jila da ngarang pangthokiba miyangi mitin amada wangang bada Sri Sahan hai Nitish Kumar na luchingba chungsinnaba sarkar asi Lok Sabha mikhal matungdadi amuk hana laklaroi Bihar gi Sasaram amasung Bihar Sarif da hojiksu Kangdu Masel gi umkhanabagi phibam leiri mapam aduda internet service su thingzele Rajya gi Director General of Police RS Vatyana hai hoji phaboda thogdo asida chenaba miyo chama sumna mapan police na fagle Rajya asida Santi Raksa gi phibam faganaba Central Paramilitary Force Company mari thabidakna ba Kendra Sarkar haizekre Marasida Mukhyamantri Nitish Kumar na Bihar Sarif ki khutthonobagi thogdokta leikhitraba miyo singe mari matasingda lupa lakh manga gi khetipuron pigani haina lokthokre Hiramas ki matang da Griha Mantri Amit Shah ga Rajapal Rajendra Vishwanath Alekar ga sungarang warisana kre Indian Premier League cricket ngarang Hyderabad ke Rajiv Gandhi International Stadium da sanikiba match da Rajasthan Royals na Sunrisers Hyderabad buran humudani toida maiti ba pikre ngasi fongba pauche singe maru ba paugi da hausi Khaidem Geetchandra lede Geetchandra Thagachari Chitrabhanu Jiri Imphal Railway Project chada mabudra humdoiga dasmik ahum sino loishille Mitai lining sanabi karem kathai narubagi wathokta Ramanandabu police station dagi pukiba MLA Chingminingol aduna lale haiduna haurak liba mai muthat piu district boundary gi matang da unkhat nakre police na matam chana laktuna control tawkre amasung NRC chanhanaba taksin khre haibusina ngasi Manipur da phongba pauche singda maroiba pausing oina phongnari Jiri Imphal Railway Project sada mabudam doiga dasmik ahum silo loshille haiba pau asina Sangai Express Manipuri Naharol gi thaudang pongnafam People's Chronicle da ahanba headlines tawduna phongli reservation gi che naba lebadagi rims ki MTS ki return test yaithokre asum na pung train thoigi total shutdown lauthokre haibsina Naharol gi thaudang gi anishuba headline tawri NRC chan hanaba taksin kre mitop sing khunda halamba chenaba sing cherak piu haibsina Sangai Express Manipuri da anishuba headline tawri Arambai Tengol gi thomi singna Ramananda gi yumda thomjalure Wathok lanthok ki matungda Ramanandana miyam da ngakpi naba haijakre haiba pau asiga manaba pau singna Sana Laibak Huyen Lampau Sangai Express Manipuri People's Chronicle Morning Bell da ahanba amasung anishuba headlines tawduna phongli Ing lising aniga kunitoi kulhumdoi da lam ekar lising mariga sahum ga supna manga da tharamba popi pambi sing yanthatuna manghan khre haibasina Imphal Free Press ki ahanba headlines tawduna phongli Japan War Memorial gi monumenta mayek lanne iramba thengnare haiba pausina pausi esigi anishuba headline tawri Tamenglongda lupa koti kunthani pan ga lakni pan changna sakhiba water project fail oire haibasina pausi esigi anchor kalam da phongli Thawal turenda ising sizinaba yadri khekman maira paibi singna khongjang jangsin khre amasung judiciary gi lepham thokpa just masing suna leitabana case lotion ba ngamdre haiba Senior Advocate Khaidem Mani gi wafamna ireiba paukse gi ahanba amasung anishuba airlines tawduna phongli Huelam pauda ministry na contractual employees amasung daily wages sing gi matang da pirakpa pautakta rimsna kangam chelabra haiba pau asina ahanba airlines tawri MLA Kimnio Haukip amasung atopa taruki mathakta file tawrakpa election petition gi while Port Heart yaure haibasina pausi asigi ahanba lamai da phongli Isel Express da CM ga kuki inpi losing basing unakre war on drugs mapung phana sogat paga loinana popi pambi sing thandana ba warep laukre haiba pau amasung zirbang gi nungkhang khulda Kheder Gaidunglong Tamenglong district thaba signboard thechil nambagi unkhatnagre haiba pau asina ahanba amasung anishuba headlines tawduna phongli None district ta tariba malemgi khwaidigi wangba railway bridge sada mabudam doiga Semba loire haiba pau asina Manipur Express amasung Tamenglong Times ki ahanba headlines tawduna phongli Konsa khulgi wathok loiduna leiri journalist singi numit nipani gi external tour Imphal yorkre haibasina Tamenglong da phongba cham amasung anishuba headlines oiri Senapati da phongba Hill Hornbill April marigi ayuk pung taruk tagi pung train thoigi total shutdown asumna lauthokre amasung rimski recruitment gi matangda achumna changsileba khongjang ansam KSO yauragani barak turel gi koide biso
चका मरी पानबा गारी सिंग तुरेल लानबदा खुदोंग चादबा मायोकनरे हाइबा पाउ सिना पाउसी असigi मरोइबा पाउसिंग ओइना फोंगली चित्रबानु Thagachiri Geetchandra Aroibada Maruiba Pau Amuk Hana Lebas the Hokiba Pung Kumri the Koviki Anoba Kes Listing Home Chenipan Hena Tenere Numinini Chatakadaba G20 Science Summit Nasidigi Tripuragi Kono Urgatalada Horogani Amasung Pradhan Mantri Narendra Modi na New Delhi the Central Bureau of Investigation CBI Diamond Jubilee Celebration Nasin Nimidumbuda Hogdokani Pau